Matam khara ceasefire poroktina Israel amasung Hamas ki yoiba Lanfam adu lepluraba matungda Israel gi maikei gi ikang kanghaudana chatharakiba surprise attack da hausi fawbi oina yamdrabada miyoi chahum lom sikre haina Palestinian media sangi maikei gi claim tawrakli hausi ma asi USA gi maikei gi su Yemen da leiriba Houthis hairiba military groups asigi mathakta piracy thingnaba pirates sing thingnaba gi damakta chathaba operation amani haiduna akanma military operation chathaduna aircraft sizinaduna lepalaitana bombing tawduna Houthis rebels singi stronghold oiba makoina dominate tawduna leiba mafam singda lepalaitana attack chathari nakalama romda matam khara la lepluraba Israel amasung Hamas ki Lanfam asida Israel gi maikedi gi surprise attack oina chatharakiba attack aduda Hamas ki luchingba maru oiba luchingba sing target tawdun nahuna na hat pahawra kraba matung asida Hamas ki maikedi gi su Israel gi mathakta war declare tawrakre Kudingmak pu anoba video amada Amuk na taramna ukchuri ngasi video sida hausi West Asia ki mafam ama oiriba matam kuina digi lan thengnaduna laklaba matungda ceasefire productura matam khara lepluba Israel amasung Hamas gi oina leiriba issue asida nahuna Israel gi maikei digi akan mamong de military operation chatharakliba akan mamong de attack chatharakliba asigi matang da amuk punna miyeng tabinasi nauna lakliba issue asi nauna lakliba conflict asida taseng namak hostage ki oiba issue aduna Chatharakliba operation asi oigadoribra natragana atop America gi oiba angle amasu leiribra haiba wang asi yamna chawna leiri 23 dagi songna bahawrakiba Israel amasung Hamas gi oiba Lanfam asi matam kuina songnaraba matungda US ki President Donald Trump lakraba matungda amuk nakalani maki oiba yanaba ama poraktuna ceasefire thamduna nakalani gi oiba negotiation gi oiba processing chathaduna lakibani masigumlaba matam asida haukiba 17 March 2025 ki numit asida Israel gi maikei digi northern thangba Gaza da leiriba civilian sing asibu evacuate tawnabagi damakta warning ama tawrakhibani hairibo warning adu lakhibaga ikan kanadana ahing nongyai dagi hawduna ngasi ayuk ahing nongyai dagi Israel gi fighter craft kaya ama paiselaktuna Gaza strip nahuna amuksu air bombing chathaduna air strike kaya ama chatharakpagi oiba tho asi tawrakhibani IDF ki maikei digi housing nahuna Israel gi maikei digi Amuksu Gaza Strip ta attack chathaba hawrakliba asi ceasefire porakhiba matamda yanakhiba wafam sing Israel dagi faaduna pukhiba makhogi hostage sing adu thadokpagi oiba wafam adubu Hamas ki maikei dagi indana madubu ignore tawduna leirakbadagi hairiba khongthang asi laukhalakliba ni hairi nakalamurumda Hamas ki maikei dagi Israel ki maikei dagi chatharakliba attack asi ceasefire gi oina yanakhiba wafam adu violate tawba Gaza da kudong chaba lawduna attack chatabagi oiba thawongni aduga masigi responsibility asi Benjamin Netanyahu ni haiduna yamna kanna fongdoragli masigi matungda hauzik Hamas ki luchingba maru oiba luchingba ama oidiba Abu Obidasu Israel gi attack aduda hat khaba matungda Hamas ki maikei digisu Israel gi mathakta amuka sohana nahungna war declare tawre haiba wafum asi publicly announce tawkre matang asida yanaraba matungda second phase of truce ceasefire gi wafam sing asi negotiate tawba hawrakpagi matamda Israel gi maikei digi chatharakliba attack asi chatharingi gi mangjawnana US gi oina leiriba Trump administration gi lenga asida hana mangjawnana pau piduna tanarammi haibagi oiba wafam amasu thorakli matam kuina digi lepa leitana soknaduna lakhiba Israel amasung Hamas ki Lanfam da aduki matik yamlaba angang macha fawba yawna miyoi kiyama sinaraklaba matungda even America hairiba country asigi leiriba citizen kiyama gi maikei digi makogi lenga ki mathakta achouba pressure pisilakna hairiba Lanfam asibu lefanabagi damakta khongjang kaya ama changchilakraba matungda Donald Trump na anoba lenga ama lakribaga hairiba Lanfam asi ceasefire da porakhankibada maki obi yamna chawba role ama laikibani adubu handak Israel gi maikei digi ceasefire asi broke tawduna nahuna attack chatharakliba asida Trump hana tanaramni haibagi oiba wafam asida Trump ki maikei digi mahakna maru oiba role lawduna porakhiba truce ceasefire gi oiba yanaba asi amuk thugaiba asida Maki oiba kari wakalo laikibagi haibasini housing nahuna Israel gi maikei digi ceasefire thugaiduna Gaza Strip ta chatharakiba bombing sing atkanba attack asi housing fawbagi oina khwaidagi deadliest oiba khwaidagi tamthiba attack amani haiduna fongduknari matang asida yamna interesting oiba wafam khara adumak thorakli madudi hauji asi Iran ga punna chatpinaramba mamangda Hamas amasung Israel ki Lanfam asida Hezbollah yauna mafam kayamada attack chathakre Syria da su hauji Israel amasung Turkey ne support tawba kangbu kayamagi maikei digi ayam mafum sing asi control tawduna leiribani masigumlaba matam asida US ki lenga ki maikei digi pirate ki mathakta akanba action lokhatlibani haiduna Houthis rebels singi mathakta Yemen da yamna kanba strike chatharibani matam asi maktada
Gaza Stripta lakliba Lanfam asida matam kharagi mamangda Israel amasung Hamaski oina songnaramba Lanfam aduda ceasefire lakraba matungda nauna US ki president oina lakiba Donald Trump ki maikeidagi fongdokhiba wafam Gaza Strip hairiba mafam asi US ki maikeidagi lawshilagani aduga US gumna chawkhathangani US ki market da access tawhangani haibagi oiba statement amakak leikibani Trump ki plan adugi damakta hauji Gaza Strip hairiba mafam asida matam kuina lan soknarakpadagi building amasung yumsing asi pungtoi toiduna mafam ayamba asi leibe yadaba mong amada leiriba asi bunahuna na semgatuna fajabat nitijaba city ama oihannabagi damakta mafam asida leiramliba Palestinian miyosing asi atopa mafam amada matam kharagi relocate tawnabagi oiba plan ama leiki hairiba plan adugi damakta manaknakpada leiriba atopa Arab countries singna Palestinian gi oiba miyosing Gaza Strip ta leirammiba asi lawshinnabagi damakta Trump gi oiba wafam sing fongdokhibani adubu hairiba wafam aduda manaknakpada leiriba Egypt na chingba atopa countries singi maikeidigi Palestinian miyosing Gaza dagi lakadoriba asibu lawshinningdabagi oiba wafam sing fongdoktuna changhalloi haiduna hanadagi hauna aduki matik yamna Lanfam aduna maram oiduna laktuna leirabani haibagi oiba wafam asi thamki Madugi matungda Trump administration gi maikeidigi Gaza Strip ta leiramliba Palestinian miyosing asi Southeast Asia gi Indonesia hairiba country aduki matik yamna laploba country asita na hondokpagi oiba plan fawbu leikibani Trump amasung mahaki administration gi maikeidigi wafam kayama fongdokpa taragasu plan kayama yatpa taragasu Gaza Strip ta leiriba Palestinian miyosing gi maikeidigi hairiba mafam asi makoi thadoktuna chatnabagi damakta fongdorakliba asi yaroi haiduna ngasi fawbuda leiduna laklibani Masigumlaba matam asida nahunana ceasefire poraktuna truce yanaduna leiriba fibam asida nauna ceasefire asi tugaiduna Israel ki maikeidigi chatharkliba attack asida Trump ki maikeidigi Gaza da leiriba Palestinian miyosing asi evacuate tawnabagi damakta fongdokhiba relocate tawnabagi damakta fongdokhiba wafam adubu innana leirakliba adugasu mari leinaribra haiba wangasini hauji asi Trump ki maikeidigi Panama Canal dagi hauraga Greenland Canada Mafum kaya ama lakshinnabagi damakta wafam sing adumak phongdoktuna laklibani hairiba wafam sing adugi manungda Gaza Strip hairiba lan nanglubadagi ninthaduna kaithaduna leiriba mafum asibu lakshin gani haiba wafam su adumak phongdokpa leiribani